ngasi phongkhiba tungan ba manipuri sifong singa masum thokhiba thodo wathok singdagi maruebi ipauk sing mayamna thamjagi ahan bada Chatisgarth search attack ta sena ba miyoi taruk fare sayolosigi angan ba sarukta Chatisgarth ki Narayanpur district ta leiba search ama ta thon kiba madi policemen sing the attack sa thabada sena bani haba miyoi taruk makhatana phaba ngamkhibaga loinana haujuk phawbi oina thawdo sida senai habagi dama police na phakhiba mi masing taraga mathoi sure hari police officials na phongdokibagi matungina Narayanpur city gi private school amagi manakta leiba search ama hawkiba ningtokapa numita masakhangdaba miyoi khrana thugairam kibani tribal na namna ta mafam misida leiba search thugairam baduna maram moiraga kanglup naiba thawong sing tholakpa yabigi akiba leibana maram moiraga Narayan district ki SP Sadanda Kumana Lusingba Timama Tawok Topamna Sangsinduna Irang control to Nabonaki Maduda protesters singaduna police team Madura attack sa tarakibani attack sa tarakaga mari lainana ngarang miyoi taruk makhatana phakiba duda IPS officer Sadanda Kumar attack sa tarakiba miyoi edus yawe heri violence ki weba thawdo waduga mari lainana police na hana phakraba singadugi manungna Narayanpur district BJP unit ki president yauri Haraba miyoi singi mathakta FIR mari register Toukhre hadi Makasa tarakpoina to papawna Russia na Ukraine da leptana sel kapsalakpadigi Ukraine lan misingna masikarama 6 fair no hanglakre Russia masum Ukraine lan miani gi marakta akan ba artillery fire exchange tawnadana Ukraine gi friend line da hawkiba irai nimita kana kuthonakre thawong asi Moscow na makilan misingda unilateral thrust amagi makhada lan kapal lepnaba order tokraba matuna tholak pathawdoni Russia lengana lan kaptana ba order thokraba matungda makhoina leptana Ukraine da sel kya kapsilakpa sina kip ki meke digi lan kapal lepna bigi wapam madu mapung phana yakidre Russia gi president Putin hawkibi irai numiki ahingdagi pung kuntraga taruk sukna Russia gi orthodox Christmas tharongbi damak 6 pair laktokibani 6 pair laktoklingai manungda makoina leptana sel kya kapsilakpa sina maram moiraga Ukraine gi meke digi phongdorakpada Russia na 6 pair lauthukli bisi aseng bu warep amagi makhada lautok panati makhoida lan lepning bigi wakhaleti Russia gi order adu bu reject awraduna hai pung kuntraga taruk asigi manungna Russia lan missing gi ahen ba trupsing pusilakna ba amadi makhoigi phibam sem sana bagi damak paikhatpa thorang oigani masigi maramdi sayol asigi manungda Russia gi makeida yamna sauna maithiba madi misi mina kya nangkhiba dugi amuk hanna sem sana bagi tanja lawbu oigani haina phongdorakre Eastern Ukraine gi Crimea manakta lebe Ukraine gi front line da sel kya kapslaktuna pokai halakpi ki thawong adu Ukraine gi lan misna angak pomongda masibu karamba makal gi 6 pair no pokai bigi makol singasi mipung gudi magna tanaram gani haina sa phongdokre 6 pair manungda makoina leptana sel kya kapslakti ba sigi wan to karino makoina pamliba pandam si karino haiba khangdi adumena Ukraine gi meke digi su mi yamna kungna taba mafamsingda Russia gi sel sing kapsilakadabagi ngakthoknaba makhoi gi military gi phibam sem saduna laikhre haidi Reuters na hakthengna phangba paw ma dahai Crimea manaki front line de lairiba Ukraine lan misingda Russia gi rocket kya kapsilakhi Madugi pakumoina Ukraine gi meke digi su tank sezinaduna rocket sing handuna kapki amasum Ukraine gi isdans Luhansk province ki governor Seri Haidaina phungdorakpada 6 pair lakthoki pung ahum lairaga Russian lan misingna Ukraine gi lan misingna laiba mafamda rocket taragamri ra kapsilaki aduga Ukraine gi settlement amada ahumlak rocket kapsilaki anisu phungdorakre governor Haidaina Russian lan misingi thawong adu ururaga ma ki telegram iba world amada hai Russia gi orthodox Christians mothers sing afaba Christmas oiba oirasanu haiba wish irakre ngarang irai numitagi satharakhiba Russia gi attack adu asi thangja numit phawbada thoina ahongba leiti ngasi gi ahanba matamda Ukraine gi eastern front line ga yamna naknana leiba Krematorsk leiba mi leinaba yum singda rocket kya leptana kapsilakibana mapam madura leiba yum taraga mari akai toy nangkhre aduma pu yum singa dura leiba miyai singna matam sana sentok hobodigi aso apana mati misimina nanghodre haina mapam madugi miyai singna su phongdorakre haidi makasa tarakpoina to papamana Myanmar gi Independence Day numita mahiroi singi lusingba sing journalist sing yauna jail gi thadokhi
Myanmar Independence Day numit laibasigi mahiroi singi lusingba kaya sai anigi mamang military coup tawkiba adudagi jail thamlakiba kaya yauna tungan journalist sing supuna mi lising tare lom jail gi thadokiba adu yauki haina junta lenga ki meketi gi phongdokre laibasigi court ki penal court section 505 clause A gi makhada sahi ohungi miya tadun leiraba political prisoner ayamasu numit asida rajniti gi moral ngakpi bigi thorang ki makhara makoi bu thadokibani yamlaba bondi lising taret henba du ayambana di saru uhum thokpagi ani jail leibigi matam loikhrabani adubu matam sudana amnesty asigi makhada mayumda hanba yabigi ayaba hokkiba yum suggestion numita pikibani jail da miya tadun leiruraba mairoi singi lusingmu singi manungda yangon university gi student unions central executive committee gi member ong phone mau amasum le pe soi moyamadi shit nai loinana all abranka federation of students unions ki hanagi lusingba aye aung yauki mairu lusingba mari asi zumsing english singaniga kunga mathogi march thar yangon gi tamwe township gi miyoisa kya junta gi lanmisna phajin ki ba duda yauki bani matamadu leba asigi yamlaba miyamna military coup tawduna leba adugi democracy gi shasan inthu ki ba adugi mayokta yaningdabu utuna khongjang sangsilingai da phakibani matung tabada Myanmar gi kona miyam singadubu sahi ohum gi thabak shubagi miya tahanduna jail thamjilakibani haukibi yum suggestion numit Myanmar gi independence day numita miyoi lising kya jail gi thadokibagi mara aduda journalist kharasu moral copy duna thadokpa adur yakhi makhoi gi marakte english singani ga kunga mathu gi september thar phajinduna thamkiba thozer hairiba journalist asi incense prison adur gi thadokhi leva sigi 7-day news ki reporter psycho ko tunsu tanintheri reason gi dawe reason gi nimit asida thadokhi lenga sin rajniti gi oiba moral copy bigi thauram manungsana kasim national congress ki chairman m Kawan last thadokibani ma english singani ga kunga mathogi augusta napitawdagi military lenga asigi mayokta wangang rubi damak phajinduna jail thamlakibani kawan lana ahan ethnic political party KNC gi lusingba ma oina military lenga asigi mayokta wangang rubi gi ihan hana phakiba miyoini hairi numit asida national league for democracy lenga ki official member ahum su thadoki magoi singaduri hanigi religious affairs minister Thura Aungko party ki information officer Tin Lin O amadi Yangon City Development Committee ki member Khan Min Auni miye lising taret hena thadokiba numira tuda NLD gi president Win Min Nor amadi state councillor Aung San Suu Kyi bu sahi kuntraga humdai jail lainaba sentence pikiba sinatana atopa miye singdi rajniti gi oba moral ngakpi ki thawong sida ayamba jail gi thadoki haidi Losilakpoi natin mapaw no Putin gi lalong da ahongba leite adu lanmi sing swon tharakpigi awaba mayongnari US Russia gi president Putin Ukraine gi ngangkhai sing namdana munabigi lalong da hausu phawbi goina ahongba mata leite adu moinama makhoi gi leiriba lanmi sing asi sanglaba lan sisa tharakpada sok thaba mati masing hantarakpi khodong sadaba kya mayoknaba haure haina haukiba irai numita Pentagon gi phongdokre Masiga manaba thawong Washington gi mekedigi suhandak yamna nauna pihiba khuzu khulai gi package kya gifna phangkraba matungna Ukraine gi lanmisingna amu hana Russia na lauksin kraba makhoi gi ngamkhai gi lamsing atu amu hana handokpa ngamlagani haina asa tawri haina phongdorakli US ki deputy assistant secretary Laura Cooper na phongdorak pada Putin gi wakhalon da lairiba ma ki panamasi Ukraine bu ma ki lenga makhara thamba amadi ma ki mathau taba lamsing Ukraine gi ngamkhai digi lauba haibisini haina Russia amadi Ukraine gi lairiba phiba masi yenglaga phongdorak ren su pawsna makha tarakli du hausi koina du mayam paws matanga se lusinjarage masum myam pun anoba update ngaminasi